आकाशवाणी इम्फाल नयनी देवी पाउ पाजरी अहानबद मरुओइबा पाउ मणिपुरदा हौखिबा पुंग कुनमरीदा मियोइ 137 नौना कोविड-19 पॉजिटिव ओइखिबगा लोइनाना अपुनबा पॉजिटिव ओइबा मसिंग 15,558 सुरे जाति असिना ngasi भारत रत्न डॉक्टर बी.आर. अम्बेडकर लेखिदबगी 64 सुबा कुमोंदा इकाई खुमनबा उतली दाबी तौदुना खोंजंजंग सिलिबा लौमी सिंगी मिहुत सिंगा केंद्र सरकार का ngarang bari sanakre makhatana mu tha sigi mapanda wari sanagani amasung nonglei nu sidni bhana sohlaba Tamil Nadu amasung Puducherry da केंद्र की मंत्री कांगबू अमना यंगसिनबा हौख्रे लेबाक असिना मालेमगी लाइचत ओरिबा कोविड-19 की मायोक्ता पुन्ना अमतवना लांथेंगनरी लमदम सिगी मियामना सखंगनरबा मियोय कयानासु लानफम असिदा माइपाकनबगीदमा आकाशवाणी इम्फालगी इपाउगी खुथांगदा मिपुंग खुदिंगमंगना अराइबा थवंग अहुम फेस मास्क उपा अमगा फुट तरुक लापनना लेनबा माइ मिट अमदी खुद सातोइना हामदोक्तुना तरुतनाना थमनबा अपील तौरी मणिपुरी फिल्म की सकनाइरबी ममा साबी लोंजम ओंबी ललिताबीना कोविड-19 दगी ngakthoknaba miyamda appeal tawraduna hai on da radio bu tabilepa khwai punamakbo ahanba maktada longjam ongbi lalitabina khurumjari haujik phawbagi oina covid-19 gi vaccine pothok tribana maram oidana laichat asidagi ngakthoknanaba amata ngairaba pambeidi section ba haiba asina oiri सरकारना लाइचत असे थिंगननबा कन्न होटनरिबा असिगी मथक्ता अखोइ पुमनमकना वाखन तामिनदना लाइचत असिदगी ngakthoknaba tangai phadaba नियम अहुम असि ngakna satninasi अखोइ खुदिंगमकना युमदगी मपान हेक थोकपगा फेस मास्क सोइदन उपसि सापोन नत्रगा हैंड वाश सिजिनदुना खुसा सेंग हामतोक्सि अदुगा मी अमगा गी मरक्ता फुट तरुक लापना लैसि सेक्शन बाहाइबा असिना इसा अमदी आइगी नुंसीजरबा इमुंग मनुंग मियामबु लाइचत असिदगी कनबा ngamगदरिबनी अमुक्का हना खुरुमजरी हौजिक मपुंग ओइबा पाउ मणिपुरदा पुंग कुनमरीदा मियोइ 137 नौना कोविड-19 पॉजिटिव ओइखेबगा लोइनाना अपुनबो पॉजिटिव ओइबा मसिंग 15,558 छुरे हारिबा मतम असिदा मियोइ 210 लाइना असिना नाबदगी फगलखि मसि थारगा अपुनबा नाबा फगलप मसिंग 19,459 यौरे नाबा फरकपगी चांग चादा 48.3 अमनी हौजिक एक्टिव केस 2,258 लैरी कोविड-19 कमन कंट्रोल रूम नंगारांग नुमिदांग वरम थोकिबा जेरोल अमदा हाई ngarang कोविड-19 ना नाबा मियोइ मरी नौना सिखिबगा लोइनाना हौजिक फावबदा लाइचत अजिना सिखिबा पुनबा मसिंग 238 छुरे लैखिद्रम मियोइ सिंग अदु इम्फाल वेस्ट तगी जैहिनी फुमाथोइ सुरबि नुपी अमा इम्फाल ईस्ट तगी जैहि हुमफु अमसुंग हुमफु मंगा सुरबा नुपा अनि अमसुंग चुराचांदपुर जिला दगी जैहि 39 सुरबा नुपा अमनी नागालैंड ngarang नौना मियोइ 35 कोविड-19 पॉजिटिव ओइख्रे मसि थारगा राज्य अदुदा पॉजिटिव ओइबा पुनबा मसिंग 13,494 सुरे राज्यगी हक्सेल विभागकी जेरोल अमगी मतुंग इना हाई नौना पॉजिटिव ओइकेबा मियोइ 35 अदुगी मनुंगदा 33 ना कोहिमा दगिनी अदुगा अमना किफेरे दगिनी राज्य अदुदा हौजिक कोविड-19 पॉजिटिव ओइबा मसिंग 10,494 नाबा फखरे एक्टिव केस ता मियोइ 113 लैरी लाइजत असिदा हौजिक भावबदा मियोइ 59 लैखिद्रे लोकसभा एमपी डॉक्टर आर.के. रंजन राज्य सभा एमपी लैसेंबा सना जावबा अमदी हंदकता संगीत नाटक एकाडेमी न्यू दिल्ली की मेंबर ओइना खलकलाबा सामुराई लाटमन नब शर्मा अमसुंग मणिपुर सरकार की ओएसजी न्यू दिल्ली ओइना खललाबा एस प्रेमानंद शर्माबु जवाहरलाल नेहरू मणिपुर डांस एकाडेमी न सिंदुना ओकपगी थौरम अमा ngarang एकाडेमी असिगी होलदा पांगथोखरे मेघालय सरकारना मेघालय एनवायरनमेंट रेस्टोरेशन एंड प्रोटेक्शन फंड की मखादा लुपा कोटी 195 खोंगोटपा ngамले मदुगी मनुंगदा लुपा कोटी 100 सेंट्रल पोल्यूशन कंट्रोल बोर्ड ता पिखटख्रे पोल्यूशन कंट्रोल बोर्ड ना राज्य अदुगी कैला पेकथोकपदगी माहुसागे खलदा अकाइबा तोरकपदगी मदुबु थिंगननबा होनबदा सरकारना फाइनसिंग अदु थेनखिबनी जाति असिना ngasi भारत रत्न डॉक्टर बी.आर. अम्बेडकर लेखिदबगी 64 सुबा कुमोंदा इकाई खुमनबा उतली प्रधानमंत्री नरेंद्र मोदी ना डॉक्टर बी.आर. अम्बेडकर की महापरिनिर्वाण दिवस ता इकाई खुमनबा उतली
Twitter tahagat pagwarol amada Sri Modi na hai laibak asigidamak baba sahib na tawiramba tahudang sing adu ning singki. Mahak na hai Dr. Ambedkar na laibak kidamak hunajaramba tabak thauram sing adu ngasidi pangthokpa ngamle. Jati asibu awang mathakta bukhatuna sengwat pada Dr. Ambedkar na lauramba tahudang bu miyamda khanghanaba pandamda laibak asigi tongan mafam singda ngasi thauram kaya pangthokli. Tabiriba pawasi Akashbani Imphaldagini. Kendra Sarkar amasung dabi tawduna khongjang sileba lawmi singi mihut singa manga suba tangkaki oina ngarang New Delhi gi Bigyan Bhavan da wari sanakre. Mifam adugi tungda pawmi singda wangang bada lawu singu mantri Narendra Singh Tomar na hai lawmi singda minimum support price MSP system makhatana adumak chathakigani amasung lawmi singna hiram asigi matangda yumpham yawda wafamda chingnaningai oide. Mahakna hai Narendra Modi Sarkar na lawmi singgi hak sopa thabak paikhatloi amasung makhoida Sarkar na piba yaba khudongchaba sing matik chana pigani. Mahakna hai haukiba chahi 3 asida Narendra Modi gi liching makhada lawu singu gi sector da maru oiba thauram kaya paikhatuna lakli. Kendra Sarkar amasung lawmi singgi marakta makhatana 3 suba tangkaki mifam tha asigi mapanda muk pangthokani. Nunglai nuksik ni bharna amang ata thohalaba Tamil Nadu amasung Puducherry da Kendragi Mantri Kangbu amanang asidagi mafam kayada chatuna kaya yamna amang ata thoklabagi haibadu yengsinba haukhre. Kendragi Gre Mantralogi Joint Secretary Asutosh Agnihotri na luchingba mioi nipana saba Kangbu aduna Chennai da ngarang Tamil Nadu gi Chief Secretary Shanmugam go unakhi. Unaba aduda mamang thagi kun mangata thokiba akan banunglai nungsit aduna kaya yamna amang ata thokhrabage haibadu mihut Kangbu aduda Sri Shanmugamna paudamki. Mihut Kangbu asida tongan ba bibhag sing agriculture, highways, finance, power, rural development, fisheries amasung water resources ki official sing yauri. Marak asida Tamil Nadu da nunglai nungsit bure bhida mioi tare lekhidre. Raja Sarkar na lekhidraba singi imung singda lupa lakh tara piragani haina lauthokre. Nunglai nungsit asida delta lamdamda lopham kaya amang ata thokhi. Laibak asida COVID-19 dagi naba pharakpagi chang chada 37.2 yaure. Laina asigi active case ki masing lakh 4,838 oiri. Masi haukhiba numit 153 nigi manungda khwaidagi nemba changni. Haksel Matralugi Cherol amana hai laina asigi anoba case ki masingdagi phagalakpagi changna hengalakpadagi phibam asi oirakpani. Bharata apunba positive case ki chada 3.2 tamak active case oina lairi. Haukiba numit nipanida nongmada laina asina nongna naba miyoigi masingdagi phagalakpagi changna heli. Haukiba pung kun marida miyoi lising ni phuni thoi changwa kuntra humdoi laina asidagi phagalakpaga loinana haujik phawada punna miyoi lakh 40,9 chanipan kunni thoi COVID-19 dagi naba pharakle. Haukiba pung kun marida laibak asida miyoi changwa tarani thoi sikhibaga loinana punna miyoi lakh 1,38 laina asina sikhre. Sibagi changna chada 1.35 oiri. Mantralogi Cherol aduna hai laina asigi anoba ke singi chada humphudra-9.03 raija amasung union territory tara khakta dagini. ICMR gi matung ina hokhiba pungkun marida COVID ke sample lakh 13,853 hena test tawkhibaga loinana hojik phawbada puna sample koti 13,89,000 hena test tawkhre. Loisilakpada COVID-19 dagi ngak thoknaba face mask upa phutaruk lapnana leiba khucha amadi mai mitaru tanana thamba haiba achamba thawong ohum asi ngakna charpinaba amuk hanna ningsingjari. Aroibada maruoiba pau amuk hanna Manipur da hokhiba pungkun marida mioi 163 nauna COVID-19 positive oikibaga loinana apunba positive oiba masing 5,553 chure. Jati asina ngasi Bharat Ratna Dr. B.R. Ambedkar leikhitabagi humphumari suba kumonda ikai khumnaba utli. Dabi tawduna khongjang siliba lawmi singi mihut singa Kendra Sarkar ga ngarang wari sanakre makhatana mukha sigi mapanda wari sanagani amasung nonglai nuksik ni bharna soalaba Tamil Nadu amasung Puducherry da Kendra gi Mantri Kangbu amana yengsinba haukre Paulo Jare.